स्कूल सुटी थाबगी बेल ताबगा महै महै थोकनखी निंथीबी होयगी ममानबी सिंगसु मयामगी तुंग ओइरक थोकले अमना अमदा ngathu thengthu tawduna makut punsinaduna chali निंथीबे नंग कैदौरगे असingba ngasiri dumina dumle कैदौरगे lalhabagi warisu kemte leirakte marang phone da hainabududi kasu nungai tengo ngasai ayukto leibla aurabani ai hayang phajana lirage asigidi sayam nungaite wa kamda ngangnindreba nasa ngamdeba yumda hanbadi ngamgadro inak nakpanina anung ngamnida akhoi thimbiramagi kaino lambida mukwan thalairamadi thindrasu yani noigi venture khradi yumda kamain hange haino adu su chummini makhoina ikon kol school dagi thoklakbadu mi ayamba hanakhibagi lambi mayasu ikom kom ben kharaga bus amaga mi masing sudabagi satra awatpa singdu ngaiduna leiba ui school gi gate ani pale manungromda ama leiraga mateka ma thoraklaga lambi mayada amaga panban lambi gi wangmada leiba ahangba jaga amada ben khara khami aduda chandaba singna kitang amuk chatlaga lampak leibaduda khami lambi maya yorakpa adaiwaida lalhabado mamanaba aniga leiramba ui gray machugi keba mu uplaga yumgi fruit khongrauda icham chamna chapal lama tonglaga lakpani ningthemba magi bag tagi notebook ama lokthokduna piraga notes budi yam bidagre chemistry do adu ani yengur nakal lepliba raspberry na hangle kidawindi laktuina school de haying natraga hamjidagi dum lagi kaigino do kuina lepido phone to supai de switch off thamjel class da so oja sene ningthemba bani da nang school laktradi kaidawrage na hang akoi su khangdre na sumkhum arendagi pairagi tamai ga do ikaka udong tawdru kanum tawdru na nangi wakhal noiramgani da kasu tawdi hingdagi langnaba tawre kuimali nang lepido lagi kainomdi tawba mali kona ai kona haigi mirasbe nangondagi notebook amaga piro kai subject ki loge haino bio piro ilakudani mapurage mabani na onsinnaringai ningthemani yengthoklubada nupi marido makhutka mari mari konsinnaduna samnaraga pulap chap leptuna makhoida yengduna leirambaduda pisum ingkhat masumunna yengsil tawthorakliba maong aduda nupi singdu tingak tingak ngaihak leplamlaga chatpa amuk haukhre kainuni nupi singse yubasada ikade khaladun lalhaba natro hojiki tupi upa nupado mani akhoi da gon selagtene udrera natrago sinadra magidabo yam pakteda uramai he miya samdon selaga wari sana leidudi mamanabaduna haibasi yaidana wa haudo maga kaino yam stapa mali maidudi mana khangna se hairami pharin ado amugon sinaraga kaidau khidoino noina sawridobu kaino ningthibidi dari deska khangnari sidi ningthibidi mamanabi ahumgi waridu tadi tai khumlakpadi tawde mangonda aduga changde yumda hannaba haina khali lampak maya sa yaurakpasida mamanabi anidudi benda hangadabu oibagi chalage hairamlaga leihawre langlenga ningthibiga so asum lakmini ningthibe niru hoi bumika hoina hairido nanglal habaga sum punkhidoira khangde na langle kharabudi sauningi ai mangonda hainingbu wa kharadi lei school la agadi kai haideba mana toramidu phatti ai yamde training bani ngamgadra khangde to oda dari test na khangla sunu ngai roi phari no yum sa yaudori khoi baba lo bulai ai su chalage ko bye bye ningthibi mayumda moli moli changlaklaga firol ka homdabi phamungda lomni hekta hipthe phaijuk chingkhatuna hiplaga malal habada wari amuktangdi sagisira natraga sararoisira haina khal wakhal khanna khanna ikoi ikoi dabida asum isi sina tumthagre pungmuk leiraga tuition chatpa matam yorakpadagi mamana kauba changlakpada tumlaga leirambudu haudore pena tumlubagi makhol isi sina mamiti pangdabi
ꯃꯁꯥꯗꯨ ꯈꯖꯤꯛ ꯂꯦꯡꯂꯒ ꯌꯥꯋꯣꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯥꯐꯤꯒ ꯍꯣꯡꯗꯅ ꯇꯨꯝꯁꯤꯜꯂꯕ꯭ꯔꯣ ꯅꯪꯕꯣ? ꯇꯨꯏꯁꯟ ꯃꯇꯝ ꯌꯧꯔꯦꯅꯦ꯫ ꯗꯥꯆꯧꯕꯅ ꯊꯤꯟꯕꯤꯔꯝꯃꯒꯦꯌꯦ꯫ ꯉꯥꯏꯍꯧꯔꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯏꯃꯥ, ꯑꯩ ꯉꯁꯤ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯌꯦ꯫ ꯀꯩꯗꯧꯔꯦ? ꯅꯁꯥ ꯁꯥꯒꯠꯄ꯭ꯔꯣ? ꯏꯃꯥ ꯌꯦꯡꯒꯦꯁꯦ꯫ ꯁꯦ ꯍꯥꯏꯔꯒ ꯃꯆꯥꯒꯤ ꯂꯥꯏꯕꯛꯇ ꯃꯈꯨꯠ ꯊꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯤꯡꯊꯝ ꯆꯟꯕ꯭ꯔꯣ ꯅꯪꯕꯣ? ꯅꯔꯥꯏꯕꯛꯁꯤꯁꯨ ꯁꯥꯏꯅꯤ ꯇꯧꯔꯤꯁꯦ꯫ ꯍꯤꯗꯥꯛ ꯆꯥꯍꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯁꯤꯗꯤ꯫ ꯌꯨꯅꯤꯐꯣꯔꯝꯁꯤꯗꯤ ꯍꯣꯡꯗꯣꯛꯑꯒ ꯄꯣꯊꯥꯎ꯫ ꯍꯧꯒꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯍꯤꯗꯥꯛꯀ ꯂꯩꯕ꯭ꯔꯥ ꯌꯦꯡꯈꯤꯒꯦꯀꯣ꯫ ꯅꯈꯣꯡꯗꯣ ꯎꯟꯃꯨꯛ ꯏꯪꯉꯤꯗꯣ ꯋꯥꯇꯔ ꯕꯦꯒ ꯑꯃ ꯁꯥꯍꯟꯕꯤꯔꯒꯦ꯫ ꯑꯩꯁꯦ ꯃꯤꯒꯤ ꯅꯨꯡꯗꯥꯡ ꯗ꯭ꯌꯨꯇꯤ ꯃꯍꯨꯠ ꯁꯤꯟꯕꯤꯌꯣꯅ ꯍꯥꯏꯕꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯅꯤꯐꯣꯔꯝꯗꯨ ꯍꯣꯡꯗꯣꯛꯅꯕ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯊꯤꯕꯤ ꯃꯁꯥ ꯐꯥꯎꯕ ꯂꯦꯡꯅꯤꯡꯗꯕꯅ ꯍꯧꯒꯠꯂꯝꯗꯦ꯫ ꯉꯁꯥꯏ ꯃꯈꯩ ꯑꯣꯝꯁꯤꯜꯂꯒ ꯊꯝꯂꯨꯕ ꯃꯁꯝ ꯑꯗꯨꯁꯨ ꯆꯣꯠꯂꯤ ꯁꯥꯔꯤ ꯇꯧꯔꯤ꯫ ꯃꯁꯤꯅꯗꯤ ꯑꯗꯨꯃꯛ ꯀꯣꯛ ꯆꯤꯛꯄ ꯇꯥꯕꯅꯤ꯫ ꯃꯁꯝꯗꯨ ꯊꯥꯗꯣꯛꯂꯒ ꯑꯃꯨꯛ ꯍꯤꯞꯊꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯣꯟ ꯃꯌꯥꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯍꯧꯖꯤꯛ ꯃꯤꯒꯁꯨ ꯋꯥꯔꯤ ꯁꯥꯅꯅꯤꯡꯕ ꯐꯥꯎꯗꯕꯅ ꯄꯥꯏꯔꯨꯗ꯭ꯔꯦ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯇꯧꯔꯛꯂꯝꯂꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯥꯂꯤꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯗꯣꯛꯇꯔ ꯑꯣꯏꯅ ꯊꯕꯛ ꯄꯨꯕꯅꯤ꯫ ꯃꯆꯥꯒꯤ ꯁꯣꯏꯗꯅꯕ ꯇꯧꯔꯝꯂꯒ ꯃꯊꯧꯅ ꯌꯥꯗ꯭ꯔꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯡ 8:30 ꯇꯥꯕ ꯑꯗꯥꯏꯋꯥꯏꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯐꯣꯟꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯃꯇꯣ, ꯆꯦ ꯇꯣꯝꯕꯤ, ꯅꯪ ꯍꯧꯒꯠꯂꯕꯣ? ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ? 9 ꯇꯥꯗꯣꯏꯕ ꯈꯔ ꯋꯥꯠꯂꯤ꯫ ꯅꯪ ꯅꯥꯔꯤꯔꯣ ꯆꯦ? ꯀ꯭ꯂꯥꯁ 4 ꯇꯝꯂꯤꯕ ꯑꯉꯥꯡꯅꯤ꯫ ꯅꯤꯡꯊꯤꯕꯤꯒꯤ ꯃꯈꯥꯗ ꯃꯊꯟꯇ ꯉꯥꯏꯔꯦ ꯑꯉꯥꯡ ꯂꯩꯔꯤꯕ꯫ ꯃꯆꯧꯕꯤꯗꯤ ꯂꯩꯇ꯭ꯔꯣ? ꯃꯆꯧꯕꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈꯤꯌꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯕꯨꯡ ꯌꯥꯏꯃꯅ ꯆꯥꯛ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯍꯧꯒꯠꯂꯕꯣ? ꯅꯤꯡꯊꯤꯕꯤ ꯃꯁꯥꯗꯨ ꯃꯈꯨꯠꯅ ꯁꯧꯔꯒ ꯍꯧꯒꯠꯂꯒ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯃꯤ꯫ ꯆꯥꯛ ꯂꯣꯏꯔꯁꯤ, ꯁꯤ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧꯔꯨ, ꯑꯗꯨꯒ ꯍꯤꯗꯥꯛ ꯆꯥꯅꯕ꯫ ꯀꯩ ꯏꯟꯁꯥꯡꯅꯣ ꯗꯌꯥꯏ? ꯀꯥꯡꯁꯣꯏꯅꯤ꯫ ꯅꯪ ꯅꯁꯥ ꯉꯝꯗꯕꯗꯨꯗ ꯊꯥꯎꯒ ꯇꯧꯁꯤꯟꯗ꯭ꯔꯕꯅꯤ꯫ ꯆꯥꯖꯕ ꯉꯝꯗꯣꯏꯔꯣ ꯅꯪꯕꯣ? ꯏꯟꯁꯤꯔꯣ? ꯑꯁ, ꯄꯛꯇ꯭ꯔꯦ ꯑꯝꯇ, ꯑꯩꯕꯨ ꯆꯥꯛ ꯆꯥꯕ ꯍꯩꯇꯕꯩ ꯇꯥꯏꯞꯇ꯫ ꯆꯥꯛ ꯆꯥꯕ ꯇꯜꯂꯦ ꯍꯥꯏꯔꯗꯤ ꯐꯥꯔꯒ ꯏꯟꯒꯦ ꯇꯧꯕ꯫ ꯏꯍꯦ, ꯃꯅꯤꯃꯇꯣ, ꯃꯈꯥꯗ ꯉꯥ ꯑꯇꯥꯎꯕ ꯂꯩꯍꯧꯕꯅꯤꯅꯦꯍꯦ, ꯃꯇꯨꯝ 2ꯗꯤ ꯂꯧ, ꯑꯩ ꯄꯨꯔꯛꯄ ꯀꯥꯎꯔꯦ꯫ ꯍꯣꯏ꯫ ꯍꯦ, ꯐꯣꯟꯗꯨ ꯊꯝꯕ ꯆꯠꯂꯨꯀꯣ, ꯁ꯭ꯇꯤꯌꯔ ꯀꯨꯝꯕꯗ ꯑꯣꯟꯊꯔꯗꯤ ꯅꯌꯥ ꯇꯦꯛꯀꯅꯤꯅ꯫ ꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯆꯜꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯁ꯭ꯄꯨꯟ ꯑꯃꯅ ꯆꯥꯛꯇꯨ ꯇꯣꯠꯂꯒ ꯅꯤꯡꯊꯤꯕꯤꯒꯤ ꯇꯝꯄꯥꯛꯇ ꯕꯥꯜ ꯆꯥꯔꯨꯛ ꯇꯧꯕꯗꯨ ꯊꯝꯂꯛꯏ꯫ ꯆꯥꯛ ꯆꯥꯕꯗ ꯅꯁꯝꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅꯦ, ꯀ꯭ꯂꯤꯞꯀ ꯂꯩꯇ꯭ꯔꯣ? ꯅꯤꯡꯊꯤꯕꯤ ꯃꯣꯟ ꯃꯌꯥꯗ ꯀ꯭ꯂꯤꯞ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯁꯜꯒꯤ ꯗ꯭ꯔꯥꯋꯔꯗ ꯌꯥꯎꯔꯝꯃꯅꯤ꯫ ꯆꯥꯔꯣ, ꯑꯩ ꯂꯧꯕꯤꯔꯛꯑꯒꯦ꯫ ꯁ꯭ꯄꯨꯟꯗꯨ ꯄꯥꯏꯔꯒ ꯆꯥꯈꯣꯝ ꯑꯃꯅꯤ ꯆꯥꯕ ꯍꯧꯏ꯫ ꯆꯤꯟꯂꯩ ꯏꯈꯥ ꯈꯥꯔꯗꯨꯅ ꯃꯍꯥꯎ ꯃꯊꯨꯝ ꯌꯥꯎꯕꯗꯤ ꯅꯠꯇꯦ꯫ ꯀ꯭ꯂꯤꯞ ꯑꯃ ꯄꯥꯏꯔꯛꯂꯒ ꯁꯝꯗꯨ ꯄꯨꯟꯁꯤꯟꯕꯤꯒꯦ ꯍꯥꯏꯅ ꯃꯁꯝꯗꯨ ꯈꯣꯝꯖꯤꯟꯕꯗꯗꯤ ꯆꯣꯠꯂꯤ ꯁꯥꯔꯤ ꯇꯧꯕꯒꯨꯝ ꯇꯧꯕꯗꯨꯗ ꯁꯨꯔꯁꯅ, ꯅꯁꯝꯁꯤꯕꯨ ꯆꯣꯠꯄꯗꯧ ꯇꯧꯏꯗ꯫ ꯉꯁꯥꯏ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯆꯣꯠꯅ ꯄꯨꯁꯤꯟꯕꯗꯒꯤ ꯑꯗꯨꯝ ꯀꯪꯗ꯭ꯔꯦ꯫ ꯅꯀꯣꯛꯇꯤ ꯆꯤꯛꯇ꯭ꯔꯥ? ꯆꯤꯛꯏ꯫ ꯍꯜꯂꯛꯑꯒꯁꯨ ꯑꯃꯨꯛ ꯇꯨꯝꯁꯜꯂꯕꯅꯤꯅ ꯀꯥꯏꯗꯩ ꯀꯪꯉꯅꯤꯒꯦ? ꯈꯨꯗꯛꯇ ꯍꯦꯌꯔ ꯗ꯭ꯔꯥꯏꯌꯔ ꯂꯧꯔꯨꯔꯒ ꯃꯤ ꯆꯥꯛ ꯆꯥꯕꯒ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯝꯗꯨ ꯍꯥꯟꯅ ꯀꯪꯍꯜꯂꯤ꯫ ꯇꯞꯂꯤ ꯃꯆꯟꯕꯨ ꯆꯩꯔꯤ꯫ ꯈꯔ ꯉꯟꯅ ꯏꯔꯨꯖꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ, ꯁꯝ ꯀꯪꯍꯟꯕ ꯅꯪꯅꯕ? ꯂꯨꯏ ꯈꯪꯕ꯭ꯔꯥ, ꯁꯝ ꯀꯪꯍꯜꯂꯝꯗꯥꯏꯗ ꯃꯩ ꯃꯨꯠꯈꯤꯕꯒꯤ ꯅꯪꯗꯕꯩꯅꯤ꯫ ꯁ꯭ꯀꯨꯜꯗꯗꯤ ꯁꯝ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯌꯥꯗꯕꯩ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯦ꯫ ꯁꯤꯅꯗꯤ ꯅꯥꯕ ꯇꯥꯕꯅꯤ꯫ ꯉꯥ ꯑꯇꯥꯎꯕ ꯂꯧꯔꯨꯆꯣꯅ ꯊꯥꯈꯤꯕꯗꯨꯅ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯂꯥꯛꯇꯦꯅꯦ ꯃꯗꯨꯏ ꯑꯉꯥꯡꯗꯨꯁꯨ꯫ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯍꯧꯔ ꯃꯥꯜꯂꯤ꯫ ꯊꯣꯡꯖꯤꯜ ꯆꯪꯂꯛꯅ ꯈꯨꯝꯂꯛꯏ꯫ ꯅꯪꯅ ꯂꯣꯏ ꯆꯥꯊꯣꯛ ꯂꯩꯔꯨꯔꯕꯣ? ꯌꯥꯝ ꯀꯨꯏꯔꯤꯗꯨꯕꯣ? ꯗꯥꯆꯧꯕꯅ ꯆꯥꯛ ꯆꯥꯔꯣ ꯍꯥꯏꯕꯒꯤ ꯑꯩ ꯆꯥꯛ ꯆꯥꯔꯨꯏꯅꯤ꯫ ꯑꯣ, ꯁꯤꯗ ꯆꯤꯆꯦꯅ ꯉꯥ ꯆꯥꯅꯕ ꯂꯧꯔꯨꯆꯣꯅ ꯊꯥꯔꯒ ꯑꯄꯪ ꯉꯥꯏꯁꯤꯅꯤ꯫ ꯁꯤꯗ ꯂꯩꯔꯦ ꯇꯨ꯫ ꯉꯥ ꯌꯥꯎꯕ ꯄ꯭ꯂꯦꯠꯇꯨ ꯄꯤꯔꯝꯂꯒ ꯐꯃꯨꯡ ꯀꯥꯆꯤꯟ ꯐꯥꯎꯕ ꯆꯪꯁꯤꯟ ꯐꯣꯟꯗꯣ ꯑꯃꯨꯛ ꯃꯦꯠꯈ꯭ꯔꯦ꯫ ꯁꯝ ꯀꯪꯍꯜꯂꯕ ꯃꯇꯨꯡ ꯆꯥꯛꯇꯣ ꯑꯃꯨꯛ ꯆꯥꯕ ꯍꯧꯏ꯫ ꯅꯤꯡꯊꯤꯕꯤꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯉꯥꯗꯨ ꯃꯔꯨ ꯃꯜꯂꯒ ꯑꯁꯨꯝ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯗꯌꯥꯏ, ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯀꯩꯒꯤꯅꯣ? ꯗꯥꯆꯧꯕꯁꯦ ꯌꯨꯝ ꯄꯥꯟꯕ ꯌꯥꯗ꯭ꯔꯤꯖꯥꯠꯂꯣ? ꯀꯩꯗꯧꯔꯒꯦ ꯃꯤ? ꯁꯨꯝ ꯏꯅꯝꯃ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯃꯥꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ꯫ ꯏꯃꯥꯁꯨ ꯊꯕꯛꯅꯅꯤ꯫ ꯗꯥꯆꯧꯕ ꯏꯕꯥꯅꯤꯅ ꯊꯣꯡ ꯊꯥꯛꯄꯁꯤꯕꯨ ꯌꯥꯝ ꯍꯥꯎꯇ꯭ꯔꯕꯣꯅꯤ?
ꯍꯥꯎꯇꯦ ꯀꯥꯡꯁꯣꯏꯁꯦ ꯈꯥꯏ ꯑꯗꯨꯗꯤ ꯅꯪ ꯅꯁꯥ ꯉꯝꯗꯕꯩꯅꯤ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯅꯝꯃ ꯑꯃ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯥꯆꯣꯡ ꯃꯁꯥꯗ ꯍꯥꯏꯌꯨ ꯑꯗꯨꯃ ꯗꯌꯥꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯍꯦ ꯃꯁꯤꯗꯤꯕ ꯑꯜꯀꯥꯜꯂꯒ ꯆꯠꯄ ꯇꯧ ꯍꯩꯗꯤꯅꯦ ꯑꯩꯗꯤ ꯁꯦꯀꯦꯟꯗ ꯂꯥꯛꯇꯧꯅꯤ ꯋꯥꯗꯨ ꯉꯥꯡꯗꯅ ꯂꯩꯔꯅꯨꯀꯣ ꯆꯥꯛꯇꯨ ꯆꯥꯔꯣ ꯍꯤꯗꯥꯛ ꯍꯥꯏꯔꯤꯗꯨꯗꯤ ꯀꯣꯛ ꯆꯤꯛꯄꯒꯤꯗꯤ ꯌꯥꯎꯔꯝꯒꯗꯕ ꯃꯥꯟꯗꯦ ꯏꯃꯥꯅ ꯊꯅꯝꯃꯤꯁꯦ ꯁꯝ ꯀꯪꯉꯗꯤ ꯑꯗꯨꯝ ꯐꯖꯈ꯭ꯔꯅꯤ ꯑꯇꯩꯗꯣ ꯆꯥꯔꯗꯤ ꯌꯥꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯜꯍꯥꯕ ꯃꯃꯥ ꯃꯆꯥꯗꯤ ꯆꯥꯛ ꯇꯣꯛꯇꯨꯅ ꯂꯥꯜꯍꯥꯕꯅ ꯀꯣꯟ ꯐꯦꯡꯂꯤ ꯍꯥꯟꯅ ꯚꯔꯥꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ ꯏꯆꯦꯒꯤꯗꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯕ ꯑꯣꯏꯗꯣꯏꯅꯣ ꯎꯃꯥꯅ ꯑꯅꯤ ꯈꯛꯇꯅꯤꯗ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯑꯃꯁꯤꯒ ꯁꯤꯒ ꯈꯛꯇꯔꯣ ꯃꯥꯅꯤ ꯃꯇꯝ ꯌꯥꯝ ꯀꯥꯟꯅꯔꯦ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯅꯪꯒꯤꯗꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯅꯨꯄꯤꯗꯣ ꯃꯥꯅ ꯄꯣꯔꯤꯕ ꯃꯆꯥꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯁꯤꯅ ꯑꯍꯥꯟꯕꯅꯤ ꯏꯆꯦ ꯑꯍꯤꯡꯗꯒ ꯀꯞꯄꯗ ꯑꯃꯨꯛꯇꯣꯏꯕ ꯏꯆꯦ ꯍꯣꯏ ꯇꯨꯝꯐꯝ ꯈꯪꯂꯣꯏꯗꯧꯔꯤꯅꯤ ꯍꯣꯏꯗ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯪꯗꯤ ꯁꯤꯗ ꯂꯩꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯕ ꯆꯍꯤ ꯐꯥꯗꯧꯔꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗꯣ ꯍꯧꯖꯤꯛꯀꯥꯟ ꯂꯝꯕꯤ ꯀꯛꯄꯒꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗ ꯁꯤꯗꯣꯛꯈꯤꯕꯗꯒꯤ ꯁꯤꯗ ꯑꯃꯨꯛ ꯍꯣꯡꯂꯛꯄꯅꯤ ꯅꯨꯄꯥꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯆꯦꯛ ꯁꯨꯕ ꯆꯠꯂꯤ ꯑꯩꯗꯤ ꯑꯉꯥꯡꯁꯤ ꯁꯦꯟꯅꯕꯅꯤꯅ ꯀꯩꯝꯇꯁꯨ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯍꯌꯦꯡ ꯈꯔ ꯀꯣꯝꯂꯛꯑꯀꯥꯟꯗ ꯁꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤ ꯋꯥꯕꯣ ꯑꯗꯨ ꯏꯆꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨꯀꯣ ꯍꯪꯉꯨ ꯀꯩꯒꯤ ꯂꯥꯟꯅ ꯈꯟꯗꯣꯏꯅꯣ ꯏꯆꯦꯒꯤ ꯇꯥꯗꯗꯤ ꯁꯥꯎꯅꯈꯤꯕꯒꯨꯝꯕ ꯑꯣꯏꯕ꯭ꯔꯣ ꯏꯆꯥ ꯅꯨꯄꯥꯒ ꯏꯆꯦꯒ ꯈꯛꯇ ꯂꯥꯛꯄꯁꯤꯗ ꯁꯨꯝ ꯈꯜꯂꯝꯃꯤꯅꯤ ꯁꯣꯔꯥꯠ ꯂꯣꯏꯈꯤꯕ ꯀꯨꯏꯗ꯭ꯔꯤꯅꯤ ꯏꯕꯦꯝꯃ ꯑꯩꯃ ꯑꯣ ꯀꯝꯗꯧꯅꯅꯣ ꯑꯗꯨꯗꯤ ꯅꯥꯔꯒ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯗ ꯈꯔ ꯋꯥꯈꯤꯕꯗꯨꯅꯅꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯂꯤꯁꯦ ꯑꯗꯨ ꯅꯣꯏꯒꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗꯤ ꯀꯝꯗꯧꯏ ꯎꯃꯥ ꯋꯥꯗꯨ ꯂꯩꯊꯣꯛꯅꯤꯡꯕꯒꯤ ꯍꯪꯂꯤꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯃꯥ ꯁꯣꯏꯗꯅ ꯀꯞꯂꯛꯂꯅꯤ ꯏꯅꯦ ꯃꯤꯀꯨꯕꯨꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯠꯇꯦ ꯃꯧ ꯑꯅꯤ ꯁꯨꯕ ꯂꯝ ꯏꯪꯈꯣꯜ ꯄꯤꯛꯃꯟꯕꯒꯤ ꯂꯩꯕ ꯆꯟꯗꯗꯅ ꯃꯈꯣꯏ ꯇꯥꯆꯧ ꯏꯕꯥꯅꯤꯅ ꯚꯔꯥꯗ ꯂꯩꯕꯅ ꯐꯔꯦꯅ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯎꯔꯕ ꯃꯇꯨꯡ ꯂꯩꯕ ꯍꯧꯔꯛꯄꯅꯤ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯔꯛꯇꯕꯁꯤꯁꯨ ꯌꯨꯝꯗ ꯇꯣꯏꯅ ꯈꯠꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯏ ꯅꯨꯄꯥꯅ ꯍꯥꯟꯅ ꯋꯥꯅ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯄꯣꯊꯥꯐꯝ ꯂꯩꯇꯕ ꯌꯨꯝ ꯑꯃ ꯑꯣꯏꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤ ꯑꯃꯃꯝꯒꯤ ꯋꯥꯔꯤ ꯑꯃꯃꯝ ꯍꯥꯏꯕꯗꯨꯅꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯂꯣꯏꯅ ꯂꯩꯅꯕ ꯖꯥꯠꯅꯤꯗ ꯃꯥꯅꯤ ꯏꯆꯦ ꯋꯥꯈꯜ ꯍꯦꯟꯅꯁꯨ ꯄꯤꯛꯁꯟꯕꯤꯔꯨꯅꯨ ꯑꯉꯝ ꯃꯇꯦꯡꯁꯨ ꯄꯥꯡꯅꯁꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯄꯥꯈꯪ ꯐꯥꯔꯁꯤꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯁꯨ ꯄꯤꯛꯂꯤ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯋꯥꯏꯗ ꯅꯣꯏꯕꯨ ꯃꯧ ꯅꯍꯥꯁꯨ ꯀꯌꯥꯝ ꯑꯣꯏꯔꯤꯁꯤꯗꯤ ꯁꯤꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯤꯗ ꯏꯆꯥ ꯑꯃ ꯄꯣꯛꯂꯤꯕꯁꯤ ꯃꯤ ꯑꯣꯏꯅꯕꯗꯤ ꯁꯦꯝꯅꯤꯡꯉꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯁꯤꯜꯂꯒ ꯑꯃꯒꯤꯁꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤ ꯊꯣꯛꯂꯕ ꯃꯃꯥꯏ ꯂꯥꯛꯆꯁꯅꯤꯗ ꯏꯆꯥꯅꯨꯄꯤ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯦ ꯑꯃꯇꯪꯒ ꯄꯣꯛꯈꯣ ꯀꯩꯅꯣ ꯑꯗꯨꯅ ꯀꯣꯟꯅꯒꯤ ꯋꯥ ꯇꯥꯔꯦꯗꯅ ꯁꯤꯃ ꯈꯔ ꯆꯥꯎꯈꯤꯁꯅꯨ ꯃꯤ ꯌꯥꯝꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯚꯔꯥꯁꯦ ꯑꯁꯣꯝꯗ ꯏꯟꯗꯣꯝꯆꯥ ꯑꯃꯈꯛꯀ ꯂꯩꯔꯤ ꯃꯣꯏꯁꯨ ꯋꯥꯖꯩꯗ ꯇꯥꯗꯗꯨꯅ ꯑꯣꯇꯣ ꯈꯔ ꯆꯦꯜꯂꯤ ꯏꯟꯗꯣꯝꯆꯥꯅ ꯏꯟꯁꯥꯡ ꯇꯦꯛ ꯌꯣꯜꯂꯒ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯄꯗꯣ ꯗꯣꯛꯇꯔ ꯇꯝꯍꯜꯂꯤꯅꯦ ꯍꯥꯏꯅꯩ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯅꯤꯗ ꯂꯝ ꯏꯪꯈꯣꯜꯒꯤꯗꯤ ꯍꯌꯦꯡ ꯃꯆꯥꯗꯨꯅ ꯃꯇꯤꯛ ꯆꯥꯔꯛꯂꯒ ꯆꯥꯃꯔꯛ ꯂꯩꯕꯁꯨ ꯌꯥꯏꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯑꯉꯥꯡ ꯀꯞꯁꯤꯜꯂꯛꯄꯗꯨꯗ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯊꯦꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯜꯍꯥꯕꯁꯨ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯐꯝ ꯃꯄꯥꯗꯨ ꯋꯥꯏ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯂꯒ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯅꯅꯕ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯃꯤ ꯉꯁꯥꯏ ꯃꯃꯥꯟꯅꯕꯗꯒꯤ ꯂꯧꯔꯛꯄ ꯅꯣꯠꯕꯨꯛ ꯑꯅꯤꯗꯨ ꯍꯥꯡꯗꯣꯛꯂꯒ ꯀꯌꯥꯝ ꯄꯤꯊꯈ꯭ꯔꯦ ꯍꯥꯏꯅ ꯌꯦꯡꯉꯤ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯀ꯭ꯂꯥꯁ ꯇꯧꯈꯤꯕꯒꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯁꯤꯜꯂꯝꯂꯦ ꯃꯥꯒꯤ ꯇ꯭ꯌꯨꯁꯟ ꯅꯣꯠꯁ ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯃꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯨ ꯁꯤꯟꯗ꯭ꯔꯕꯁꯨ ꯌꯥꯒꯗꯕ ꯈꯟꯗꯣꯛꯄ ꯌꯥꯕꯁꯤꯡ ꯌꯦꯡꯂꯝꯃꯤ ꯇꯦꯕꯜ ꯊꯥꯔꯤꯕꯗꯨ ꯃꯃꯥꯒꯤ ꯐꯃꯨꯡ ꯃꯄꯥꯗ ꯑꯣꯏꯔꯒ ꯀꯥ ꯑꯗꯨꯒꯤ ꯃꯇꯥꯏꯅꯤ ꯃꯃꯥꯕꯨꯅ ꯃꯅꯨꯡꯂꯣꯝꯗ ꯇꯨꯝꯍꯜꯂꯒ ꯃꯥꯅ ꯊꯣꯡꯖꯤꯜ ꯆꯪꯂꯛꯄꯒꯤ ꯑꯍꯥꯡꯕ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯒ ꯃꯗꯨꯒꯤ ꯑꯃꯨꯛ ꯃꯥꯌꯣꯛꯅꯕꯗ ꯆꯥꯛꯈꯨꯝ ꯊꯝꯃꯤ ꯎꯃꯥ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯐꯝꯕ ꯍꯤꯞꯄꯣꯏ ꯇꯧꯏ ꯏꯪꯕ꯭ꯔꯤꯃ ꯀꯩꯁꯨ ꯏꯪꯗꯦꯗ ꯅꯪꯒꯤ ꯁ꯭ꯀꯨꯜꯗꯤ ꯀꯩꯗꯧꯉꯩꯗꯒꯤ ꯆꯠꯀꯦꯕ ꯅꯨꯡ ꯅꯤꯅꯤ ꯂꯩꯔꯒ ꯆꯠꯂꯁꯤꯔ ꯇꯧꯕꯅꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯌꯦꯡꯗꯤ ꯂꯥꯛꯑꯣꯅ ꯀꯟꯅ ꯍꯥꯏꯔꯤ
ꯀꯨꯏꯅꯁꯨ ꯂꯦꯞꯂꯕꯅꯤꯅ ꯆꯠꯅꯕ ꯇꯧꯔꯣ ꯇꯨꯏꯁꯟꯗꯤ ꯀꯗꯥꯏꯗ ꯇꯝꯅꯔꯤ ꯁꯥꯏꯋꯥꯏꯗ ꯑꯣꯖꯥ ꯑꯐꯕ ꯂꯩꯕ꯭ꯔꯣ ꯅꯃꯥꯟꯅꯕꯁꯤꯡꯗ ꯈꯪꯕ꯭ꯔꯥ ꯈꯔ ꯍꯪꯉꯨꯅꯤ ꯅꯪꯁꯨ ꯑꯩ ꯍꯥꯟꯅ ꯆꯠꯂꯨꯕꯁꯤꯒꯤ ꯑꯗꯨꯝ ꯌꯥꯔꯅꯤꯗ ꯇꯨꯏꯁꯟ ꯀꯣꯔꯁ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯄꯥꯅ ꯁꯤꯜꯂꯛꯇꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯕꯗꯥꯏꯅꯦ ꯋꯥꯠꯍꯧꯕ ꯁꯔꯨꯛꯇꯨꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯑꯋꯥꯠꯄꯗꯣ ꯁ꯭ꯀꯨꯜꯗ ꯇꯥꯛꯂꯛꯂꯒ ꯑꯗꯨꯝ ꯌꯥꯔꯅꯤꯗ ꯔꯥꯁꯕꯤꯔ ꯍꯣꯏꯗꯒꯤ ꯅꯣꯠꯁ ꯂꯧꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯣꯏꯅ ꯆꯠꯄ ꯍꯥꯏꯁꯦ ꯃꯤꯒꯤ ꯀꯣꯔꯁ ꯃꯔꯛꯇꯨꯗ ꯑꯩꯅ ꯌꯥꯎꯁꯤꯟꯕꯁꯨ ꯃꯄꯥ ꯆꯥꯅꯔꯣꯏ ꯍꯣꯏꯅꯦ ꯍꯩꯇꯕ ꯌꯥꯎꯔꯒꯅ ꯍꯌꯦꯡ ꯔꯤꯚꯤꯖꯟꯒꯨꯝꯕꯗ ꯌꯥꯎꯅꯕ ꯇꯧꯁꯤ ꯏꯃꯥꯗ ꯃꯇꯝ ꯆꯥꯅ ꯍꯥꯏꯔꯛꯎꯀꯣ ꯑꯗꯣ ꯏꯃꯥ ꯄꯩꯁꯥꯗꯣ ꯈꯨꯠꯇ ꯄꯥꯏꯔꯒ ꯂꯩꯔꯤꯁꯦ ꯑꯦꯀꯥꯎꯟꯗ ꯊꯝꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯏꯃꯥꯁꯨ ꯈꯜꯂꯤꯅꯤ ꯑꯃꯨꯛꯇꯗ ꯂꯣꯏꯅ ꯍꯥꯞꯄ ꯌꯥꯒꯗ꯭ꯔꯅꯦ ꯑꯗꯨꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯑꯩ ꯌꯦꯡꯉꯒꯦ ꯈꯨꯠꯅ ꯄꯥꯏꯕꯗꯨꯗꯤ ꯄꯥꯏꯍꯟꯅꯤꯡꯗꯦ ꯁꯅꯥ ꯃꯆꯥ ꯑꯃꯇꯪ ꯁꯥꯁꯤꯔꯥ ꯁꯅꯥꯒ ꯁꯥꯅꯤꯡꯗꯦꯗ ꯊꯣꯏꯕ ꯉꯛꯁꯝꯗꯨ ꯏꯍꯥꯡ ꯍꯥꯡꯉꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯉꯛꯇ꯭ꯔꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ ꯕꯕꯥꯅ ꯅꯥꯕ ꯐꯔꯛꯂꯝꯂꯕꯗꯤ ꯃꯤꯒꯤ ꯑꯇꯣꯝꯕ ꯄꯩꯁꯥꯗꯣ ꯃꯥꯅ ꯊꯕꯛ ꯁꯨꯔꯒ ꯁꯤꯡꯈꯤꯕꯗ ꯑꯗꯨꯝ ꯉꯝꯒꯗꯧꯕꯅꯤ ꯏꯃꯥ ꯏꯆꯥꯅ ꯄꯩꯁꯥ ꯂꯥꯛꯐꯝ ꯂꯩꯇꯕꯒꯤ ꯇꯉꯥꯏ ꯐꯗꯅ ꯌꯨꯝꯕꯤꯡꯈꯣꯜ ꯌꯣꯟꯕꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯒꯤ ꯑꯇꯣꯟꯕ ꯁꯦꯟꯁꯤꯡꯁꯦ ꯁꯤꯡꯕ ꯉꯝꯂꯣꯏꯗꯕꯒꯤ ꯏꯃꯥ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯇꯧꯕꯅꯤ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯏꯃꯥꯒ ꯆꯍꯤ ꯈꯔꯗꯪꯗꯤ ꯑꯁꯨꯝꯅ ꯈꯥꯡꯁꯤꯀꯣ ꯏꯕꯨꯡꯉꯣ ꯃꯥ ꯑꯗꯨꯝꯅ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨ ꯍꯥꯏꯔꯒ ꯅꯄꯥꯗꯣ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯥꯅ ꯐꯠꯇꯕꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯒ ꯃꯥꯗꯤ ꯄꯦꯜꯂꯝꯒꯅꯤꯌꯦ ꯏꯃꯥ ꯏꯆꯥꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯗꯕꯅꯤ ꯃꯥꯅ ꯁꯤꯒꯦꯒ ꯉꯟꯇꯥꯅ ꯁꯤꯕ ꯌꯥꯗꯕ꯭ꯔꯣ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯅ ꯃꯥꯡꯍꯜꯂꯒ ꯏꯔꯜꯁꯨ ꯁꯨꯝꯗꯅ ꯂꯣꯏꯁꯤꯟꯕ ꯑꯩꯕꯨꯁꯨ ꯋꯥꯍꯟꯕ ꯏꯆꯥꯕꯨꯁꯨ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯈꯪꯍꯟꯗꯕ ꯃꯥ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯅꯤ ꯂꯜꯍꯥꯕ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯧꯈ꯭ꯔꯦ ꯑꯗꯨꯗ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯀꯞꯀꯅꯨ ꯁꯤꯗꯤ ꯂꯥꯏꯕꯛꯀꯤꯅꯤ ꯌꯨꯝꯒꯤ ꯄꯨꯄꯨꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯨꯠꯇ ꯂꯩꯔꯤꯕ ꯄꯩꯁꯥ ꯈꯔꯁꯤꯁꯨ ꯌꯨꯝꯕꯤꯡꯈꯣꯜ ꯌꯣꯟꯈꯤꯕꯒꯤ ꯃꯃꯜꯅꯤ ꯁꯤꯗ ꯍꯦꯟꯅ ꯇꯥꯟꯁꯤꯟꯕꯤꯅꯕꯁꯨ ꯌꯥꯎꯗꯦ ꯏꯃꯥꯁꯨ ꯑꯉꯥꯡ ꯑꯄꯤꯛꯄ ꯆꯦꯜꯂꯛꯂꯒ ꯃꯇꯝ ꯈꯔꯗꯤ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯣꯏ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯇꯝꯖꯅꯤ ꯂꯩꯔꯤꯕ ꯈꯔꯁꯤꯗꯤ ꯍꯧꯖꯤꯛ ꯌꯥꯝꯕ ꯃꯥꯜꯂꯒꯁꯨ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯑꯩ 12ꯁꯤ ꯂꯣꯏꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯒꯦ ꯏꯃꯥ ꯃꯗꯨ ꯌꯥꯗꯦ ꯏꯃꯥꯅ ꯋꯥꯔꯁꯨ ꯋꯥꯅ ꯏꯆꯥꯅ ꯃꯤ ꯑꯣꯏꯔꯛꯄꯗꯨꯗꯤ ꯌꯦꯡꯈꯤꯒꯦ ꯈꯜꯂꯤ ꯏꯃꯥꯅ ꯄꯤꯕ ꯉꯝꯂꯤꯕ ꯈꯔꯁꯤꯗ ꯅꯪꯅ ꯌꯥꯝꯃꯦ ꯍꯥꯏꯗ ꯄꯦꯟꯊꯣꯛꯂꯒ ꯍꯣꯠꯅꯧꯀꯣ ꯏꯕꯨꯡꯉꯣ ꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯏꯃꯥꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯜꯍꯥꯕꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯃꯃꯥꯕꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯒ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯅꯕ ꯇꯧꯕꯗꯨ ꯀꯣꯛꯇ ꯆꯪꯗꯦ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯇꯦꯕꯜ ꯃꯄꯥꯒꯤ ꯃꯩꯉꯥꯜ ꯑꯗꯨ ꯌꯩꯗꯅꯕ ꯍꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯃꯥꯒꯤ ꯃꯀꯣꯛ ꯃꯌꯥꯗ ꯐꯤ ꯑꯃꯗ ꯀꯥꯡꯈꯜ ꯃꯊꯛ ꯑꯗꯨꯗ ꯈꯟꯕꯤꯔꯝꯃꯤ ꯄꯨꯡꯈꯥꯏꯃꯨꯛ ꯐꯝꯗꯨꯅ ꯅꯣꯠꯁ ꯈꯔ ꯁꯤꯜꯂꯝꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯈꯤꯕ ꯕꯦꯒ ꯑꯗꯨ ꯊꯤꯔꯒ ꯆꯦꯟ ꯍꯥꯡꯗꯣꯛꯏ ꯐꯣꯟꯒ ꯆꯥꯔꯖꯔꯒ ꯂꯧꯊꯣꯔꯛꯂꯒ ꯇꯦꯕꯜ ꯃꯌꯥꯒꯤ ꯁ꯭ꯋꯤꯆ ꯕꯣꯛꯁ ꯂꯩꯔꯤꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯆꯥꯔꯖ ꯇꯧꯏ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯗ ꯃꯩꯁꯤꯡ ꯏꯔꯦꯟꯖꯅ ꯃꯨꯊꯠꯂꯝꯂꯒ ꯆꯥꯔꯖ ꯈꯔ ꯌꯥꯎꯔꯕ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯡꯗꯣꯛꯏ ꯅꯍꯥꯟ ꯃꯈꯩ ꯃꯃꯥꯟꯅꯕꯁꯤꯡꯅ ꯇꯧꯔꯛꯈꯤꯕꯒꯤ ꯃꯤꯁ ꯀꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤꯅꯤ ꯏꯊꯥ ꯊꯥꯖꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅ ꯁꯦꯐ ꯇꯧꯔꯒꯗꯤ ꯂꯩꯕ ꯅꯣꯡꯃꯗ ꯃꯦꯁꯦꯖ ꯑꯃ ꯐꯥꯎꯕ ꯀꯣꯜ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯅꯈꯤꯗꯕ ꯅꯤꯡꯊꯤꯕꯤ ꯍꯥꯏꯅ ꯁꯦꯐ ꯇꯧꯕ ꯅꯝꯕꯔ ꯑꯗꯨꯗꯒꯤ ꯃꯤꯁ ꯀꯣꯜ ꯑꯃꯈꯛ ꯈꯖꯤꯛ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯇꯧꯔꯛꯈꯤꯕꯒꯤ ꯃꯣꯏ ꯑꯇꯩꯒꯤ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯝꯕꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯉꯤ ꯃꯁꯥꯒꯤ ꯐꯣꯟꯒ ꯌꯦꯡꯂꯨꯗꯕ ꯀꯨꯏꯔꯦ ꯑꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯒꯤ ꯁꯤꯖꯤꯟꯅꯕꯗ ꯄꯩꯁా ꯌꯥꯎꯕ ꯃꯄꯥꯒ ꯃꯃꯥꯒꯒꯤ ꯐꯣꯟꯗꯒꯤ ꯇꯧꯔꯒ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯇꯧꯅꯕꯗ ꯃꯥꯒꯤ ꯐꯣꯟꯒꯗꯣ ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯃꯥꯁꯨ ꯌꯥꯎꯅ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈꯤꯕꯅꯤ ꯋꯥꯆꯦꯞ ꯃꯦꯁꯦꯖꯇꯤ ꯏꯍꯥꯡ ꯍꯥꯡꯉꯤ ꯐꯣꯟ ꯄꯩꯁꯥ ꯂꯣꯏꯈꯤꯕ ꯀꯨꯏꯔꯕꯅ ꯑꯣꯏꯕ ꯇꯥꯏ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯅꯤ ꯂꯩꯔꯝꯕꯗꯨ ꯀꯨꯏꯔꯕꯒꯤ ꯉꯥꯛꯇꯅꯤ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯃꯥꯒꯤ ꯐꯣꯟꯗ ꯀꯔꯤ ꯃꯦꯁꯦꯖ ꯂꯥꯛꯂꯝꯒꯗꯧꯕꯅꯣ ꯁꯨꯝ ꯈꯪꯅꯤꯡꯂꯛꯄꯒꯤ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯃꯥꯒꯤ ꯐꯣꯟ ꯊꯤꯔꯛꯏ ꯐꯃꯨꯡ
नाकलदा तपना हांदोकपदा ममादी नुंगाइना तुमथारम फोन हॉटस्पॉट थागे हाइना पाइरिगे मसम का थांगनाबगी आंगांगदो कन्ना कपखलै लल्हाबु मखुत्तगी फोन लिथदुना मखादा ताखि सुमने सोलगा ममा हौगलप्रा हाइनी ये कैसुकलेंगलक्तबदुदा थुना हॉटस्पॉट थारगा मागी फमुंगदा लाक्तुना हिपथै वाईफाई ऑन तौरगा इंटरनेट समजिनबदगिदी WhatsApp group अतै अतै मयाम अमगी मेसेज पुलप पाइशिलै अदुसु तादनबा फोन साइलेंट थमलगा नोटिफिकेशन सिंग अदु लेपखिबा ngaiduna स्क्रीन दे यंगलगा लैरिगे फन चोंगलक्लिबा नोटिफिकेशन मयाम मरक्तगी निंगथिबिगी ममिंग अमुक अनिरक यावरक्लिबदुसु लोइबा ngaida WhatsApp ते चंगलै मेसेज खरा लैरमी खरा कुइरबसु मदुगी मतुंगदसु खरा नुमित अमदा थारकपा नते तोंगान तोंगान थारकपनी हाय आई खंग्रो नुमित निनी लेरगा थारकपदना असमना हाइरी दालाल हाबा आई निंगथिबिनी आइना फोन तौबनी पायरक्ते नोंगानबगी नुमितुदा अमु थबक याम चिनब्रो असमना मथंग नहानखै स्कूल लाक्ट्रदि कैदौरगे दालाल हाबा नंग नारबो एग्जाम से थाबा यावररोइद्रो नेक्स्ट वीक दगी स्कूल की एग्जाम तौदौरी दालाल हाबा नंग कैदौरगे अदुना अकोनबगी मेसेज ने मदुमसु ngasi ngarang tharakpa nate khitang kuikre lalhaba message singdu amumamta paraga reply hange haibasu kari haina khumgadawgunu khangdale ahing chupadu hanjin makoktagi amu mamaidagi amu paraga reply iraga hanjin kakthatuna hanpham khangdabadagi adam halamdana tumthakhiram mathangi numitni tumsit pade haiduna yahaudi thengba yaba nate ayuk nganta hogatlaga chalonduna thami ngarangwal hoba notes khara sindoklaga sat iru chathoi school chatpa nangnanaba chakmei thangatli mama sa hogatlaga angamba mateng oina insang sembire ningthibi na makeup thoglakpado pung 8 makhai khara helamle masadu ngarang hidak chakhibadagi khara nungairambagum tawi school chatpa ngambasu yai khallaga makeup thoglingai duda hogatlaga machin sengdoklei loiraga makhada breakfast chaba kumlakpada mabung ani duni mapaga punna leirami keso macha nupi ubada kauraktuna tumbiye hogalabu nangbo breakfast charo laudana icha nai haibadu pharabrani baba dingarang thengna halaktana kepta khanghaudredana phare baba school chatpa ngamdori rani khangde ngamlagan hek chalo natraga ngasi pothage su potharoda khongni chani haine अदुबु बबा चथोक्लसु नबुंग मयाम सिदर काका सिंगदरा अमद दुम थिलनबा याद्रो नंगबो कैसुक्लाप्तबनिना वादेदा ngasi ay ayuk thabak leiti nangna chatkadabu oiragadi ipa thinge ko dachoba breakfast loidriba ngasi noide agi pali tabani he ay ngangi question paper sem do lei ngasi dangni do wiba yaidana breakfast bu wathanei sema chaine pali yetna roi se hydro yari noi bani sidoina phamlero ai semage ko thaba kayam chinkhalani noi chak tu su aina thongba ta doira ima halani dudi mi so hing chuba thabak tawraga halaka dawribani ne maha chandan sangsiri noi daro wa bahiri se mapana mamagi michang changlakpadoda machim manak pulap noi adamna breakfast chaminaraga ningthibi magi kada karakpada makhada school chanaba uniform set laga yumgi kupnam su loisinna bhotnariba lalhaba bu urei firo loisinba loiraga mamaga punna chak chamine kollu khagnam silaga chatpadu amuk ngamdraduna phengna bhone uma su kanna ngangli yare ni nangbo mata horagi ni dudi na phika to loina chotpa tare adu loibaga wai taiga dawbagi nura pai khalakpaduda umana munduna lahore chathoklamdaida tawranu hairaga masidiba mama machagi matawduda ningthibi nokfet tawi asam nakanda leiba khara ahal oibi nupi adu sunoklaga nacha nupa se maram yamu ine mama wa haningda tawjari ni oi numja hairaga umasu khajik noi lalhaba bekyan sillaga mama da manam nam hallaga thokre khajik tang leisin ba kuchu aduda letkhiba
ꯂꯥꯏꯠ ꯌꯦꯂꯣ ꯑꯣꯏꯕ ꯁ꯭ꯀꯨꯜꯒꯤ ꯐꯨꯔꯤꯠ ꯃꯆꯨꯗꯨꯗꯤ ꯌꯥꯝꯅ ꯄꯛꯆꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯃꯁꯥ ꯄꯥꯔꯞ ꯋꯥꯡꯕꯗꯨꯒ ꯁꯦꯠꯇꯣꯔꯛꯄꯗ ꯇꯅꯥꯟ ꯇꯅꯥꯟꯂꯗꯅ ꯂꯥꯏꯔꯤꯛꯀ ꯍꯩꯔꯝꯒꯗꯧꯕ ꯃꯥꯟꯕꯖꯥꯠꯅꯤ꯫